Manipur News channel mayam tarang uksari loina nangasi maro pau pijuri. Ahanbada Ccpurda erang thokkhre curfew thonjankre. Ngarang numidang pung 8 makhai muk tarakpa jawaida Mar in Puigi General Secretary amadi Kuki Council Finance Secretary Oriba Pu Richard Lanthan Pui Marbu masak khangdaba khulai paiba singna pharba matung BK Montessori School Ccpurda campus ta mamit punsanduna tamthina pu sairaba matungda untuk lamba thudok adugi matangda Ccpurda erang thokkhre hairi. Thudok adu Lanthan Pui Marna atopa thabak ama chatluraga mayumda halakpagi lambida thokibani hairi. Thudok adu thokhraba matung Mar in Puigi maikaidagi thudok aduda chenariba miyoising ngasi ayuk pung 10 phawgi manungda changjaraknaba matam thaki adubu miyoi amata changjarakte hairi. Mar Student Association na Ccpurda thudok adugi mayokta Ccpurda district total shutdown laukthokibani hairi. Total shutdown gi khongjang adubu saugatpa oina Mar miyamsu tholaktuna National Highway 150 lambi thingjankibani hairi. Khongjang aduna maram oiraga Ccpurda gi town da dukansing lonaki lambi sing da gari sing chenakide lambi da uwa phaijanjuna mai thaduna protest tauki hairi. Mafam aduda khundaminariba kanglup karana shutdown adubu yaningdaba phongtorappo loinana mare yenarakpadagi Zomi community kanglup ka umkhatnaba gi thokdok tholaki hairi. Umkhatnabagi thokdok aduda kanglup anigi marakta nungna thongnaba amadi nongmai phawba kapnaba yaurakpadagi security force na erang laksananaba honaki hairi. Makha taba pamdaba thokdoksing thoktanaba Ccpurda town da district magistrate na Bharatiya Nagarik Suraksha Sahitya Sok 2012 gi section 140 gi makhada curfew thamjankre hairi. Makha tarakba pauda khudekpi Tronglaobida maningda ngasi numit yengba matungda kukina langmei tharakpadagi mei chalakpana meitei yumsing yoksalakre hairi. AT unit 60 amadi security personnel singna langmei chaliba mei adu kanaba kana honaki hairi. RPI Athawali gi National Secretary Tronglaobida Mahesorna DGP Manipur Police da Luang Tem Mukesh pu rescue tawinaba haijakre. Mahesor Tronglaobida DGP Manipur Police da Vision Basero lamada Kaisampa Laimujum Lekai Imphal West da leiba Luang Tem Ganendra gi machanupa Mukesh pu khudakta rescue tawinaba haijaki. Serol aduda airibadi Luang Tem Mukesh Jojang Tek area amada phajanjuna leiri haina phongtokli. Maram asina Manipur police na athuba matamda Mukesh pu tekta kaidana rescue tawinaba haijarokli. Panba yabadi Mukesh ngarang nungthil pung 2 tarakpa aduwaida mayumdagi thokkibadagi hojik phawba mafam khangdana leiri hairi. Panba yabadi ngarang nungthil pung 2 taba matamda Luang Tem Mukesh sahi kul Kaisampa Laimujum Lekaida leiba miyoi asi mayumdagi thokkibadagi hojik phawba thiba khangdana leiriba miyoi amani. Makha tana Mahesorna phongtorakpa wafamda thiba khangdana leiriba Mukesh tekta kaidana phangnanaba security na akanba thabak laukhatpa haure haibi thajaba thamlakli. Makha tana kari thorang laukhalakpa adu ngaiminasi ekhoigi maikaidagisu taksali haina phongtorokli. Hojik phawgi oinadi matang asida maruoiba pau pijaba loijare. Makha taba update kidamak mayam puna ngaiminasi loinana channel asibu nuksibiduna like amadi subscribe tawbiramu.